Nepal ki Kathmandu dangarang Pangthokhiba cabinet Meepham na Chinese video sharing social media app TikTok ase Nepal de Thingnaba Warep Loukhre. Hiramasi ki matang da lenga ki wangang loy amadi Communication and Information Technology Minister Rekha Sharma na hai security ki oiba wafam kaya lakpa amasung miyam na application ase ki mayokta phongdok na rakhiba wafam sing adu khanarba tungda leiba ase dagi TikTok Thingnaba Warep ase Cabinet Meepham na Loukhre athingba se Ministry of Communication and IT ki khothangda chathagani lingsing bayabadi haukiba sagol sen numita Pangthokhiba Cabinet Meepham na tungan ba social media site haibadi Facebook, X, TikTok amadi YouTube na chingba sing nga Nepal da masa-masagi liaison office sing hanggadabani haina khangankiba laikhrabani Powers na hai haukiba chahi Maria sida Nepal da TikTok sizinaduna chatharakiba cybercrime gi case lising amaga chatruk ni futaret laikhe panba yabadi TikTok haiba application ase tungan ba leibak singi law ga chanaraktaba maramna India, United States, European Union amadi United Kingdom da thingkhrabani